ꯊꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯔꯝ ꯀꯌꯥꯗ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ इंडो म्यांमार ngमखैga naknaba mafamda leiba resistance force pdf ki campta military junta ge lanmisina bom amasung nongmaina landakhrei mipainaraba kwatha gi khunja sing lanjenakhrei lamdam asigi puari ga sagonaraknaba tombisna high school muthatuna kaithel sang saba yaning de haina school managing committee gi maikei dagi penaba phongdorkli lamdam asida hiram kiyada aron balalong amu satharkliba asi punna theinaba mathau tai umang kokthokpa drug ki mayukta thabak paikhatpada amadi apunbagi saktamda singnarakpa khudimak sabsana theinagani haina chief minister n virena phongdokhrei wafam asing ase manipur high court linkhatkiba sahi tara mapung pharakpagi pangthokiba thoramda chief minister na mahaki warol pireduna phongdokhibani manipur high court ki acting chief justice MV Murali Dharan preside tawduna pangthokiba thoram maduda Justice A Bimol Singh, Justice A Guneswar Sharma, Manipur Linga ki Advocate General Hizam Lenin, Bar Council of Manipur ki Chairman S Brajabihari, High Court Bar Association of Manipur ki President Y Nimol Sanamadi, All Manipur Bar Association ki President P Tom Samaitene Singbana Marui Bamithungen Singoina Saruk Yaki. Thoram maduda chief minister n birena haikibada hojik lamdam asida yumlo na balaibak gi haijalakpa illegal migrant sing drug season abadagi thorakliba amang bukya amadi umang kokthokuna popi pambi thaba loinana akoibagi phibam da saitheng pirakliba asida judiciary legislator amasung executive ki apunba pangal sagatuna thengnaminasi sangshiliba khongjang asida amana amada maral thangjinabagi matam natre hojik oiriba manipur gi phibam amadi tungda oirakadaba phibam ningthina khananenaba mathau tai Chief Minister na makha taraduna hai drug ki mayukta state amasung central agencies sing NCB NAV CBI amasung NIA gi apunba phambak amada chaminana ba honagadori amaromda state asidasu NIA amadi CBI gi special court sing sana ba honari haiki loinana lengakna lamdam asigi tongan ba district sing da sagat kadoriba district session court sana bagi paikhaliba thabak thoram kya gi matang dasu Chief Minister na sandokna thamki Indo Myanmar border pillar number 81 nakna Dagi lan missing ngasi helicopter season aduna nongthaktagi bom amasung nongmina landa khrai sourcing dagi phangba pawna hai junta gi lan missing na chathakiba landa aduda pdf ki lanmi kya hat ki bagolena asopan nanglamba yai hairi pawsina hai thodok thopam ga nakna leiba mafam singda leiba myoi singna ngasi nungthil pung amarom taba matamda pdf ki kem lei hairiba mafam nakna junta gi lanmi ge helicopter paisalapa unake ngayaki matungda ahuba makhol gi pokhai bagolena nongthaktagi kem leiba mafam tamna nongmai kapsin ki hairi amaromda pdf ki lanmi singnasu akan mamongda khut han ki hairi amaromda thodok thopam dagi panglap laptana india gi ngamkhaida leiba khul kwatha khuno gi miam khut thokna ba aduna maram oiduna manak nakpada leiriba kwatha khunjaugda lanjana ki hairi Lona Thinkrava Lalobalo Pripak Pro ge active member ani Phagat Pangam Kray. Police ki pauna hai Imphal West District ki manung sana Lairen Kabi maning laikai gi area da Pripak Pro ge active member khara laire haibage akak naba pawma phangbadage kamano ge kanggu na sangsinduna mafam maduda thibo humbu ki thabak sathake Maduda ayupung taruklom taba matamda Lairen Kabi maning laikai dage Sandam Chandramani Singh Atopaming Gambhir Sahi nifu manga apokpa laikhidraba CH Thambau hairiba Pripak Pro ge active member asi masagi mayumdage phagat pangamki Sandam Chandramani bu ahan bagi oina wahung pahung sathabada mahak lup adugi Myanmar da leiba self style commander Khambaton gi makhada sahi amarong gi mamang dage lup adugi thabak tawduna Imphal gi akoiba mafam singda leiba mahisang singda sel gi demand kya tawbagi thabak sathai haiba khangmangam ki Madudanatana mahaki commander gi yathang matungina chayol ani gi mamangda Lairen Kabi mamang laikai dage sorok haibam khamba maitai kauba mioi amasu lup adugi active member oina recruit tawki Makatana Mahak Kumza Lisingani Amada, KYKL ge member ama oina security force na pharuraba miyoi ni hairi. Amaromda thiba humbagi thabak adugi makha satharpada kamano gi kangbu aduna Lairen Kabi mamang laikai dalaiba sorokhaibam khamba sahini phutaruk apokpa S Nursing Maitai hairiba lup asimake active member amasu phagat pangamke
पुलिसना फारबा खंबबो अहानबगी ओइना वहंग पहुंग सथबदा महाक चंद्रमणि की मखादा सयोल अनि की ममांगदा लुप अदुदा याउखिबनी अमदी सेल्फ स्टाइल कमांडर खंबतोन की कमान मखादा लुप अदुगी थबक तौबनी हाइबा खंगमंगमखे लोइनना चंद्रमणि अमसुंग खंबा इकुइकुइदना म्यांमार दा सतुना लुप की थबक थोरम सिंह पांगथोंनबसु सेम सारमनी हाइरे तुंगदा फागलबा लालहोलुप अदुगी एक्टिव मेंबर अनि अदुगी मथकता मखाताबा लोगी ओइबा थबक लौखनबा लमसांग पुलिस ता सिनखरे हाइरे यांखै तरीके कोनना फारे हाइरे पुलिस की पावना हाई अकंगनबा पावमा फंगबदगी ngarang numidang pung 8 lom taba matamda Imphal East District Police Commando gi kangbu mana kairang Muslim thongkhong gi mafam singda thibahumgi thabak sathaki maduda Thobal District ki Irong mathak laikai dagi Muhammad Ilyas Khan atopaming sana sahi kunhumdoi apokpa Abdul Wahab kauba drug putok pusin tawbada senabani haiba mioi asi fagat pangam kibani Makata na mioi asina drug putok pusin tawbada sijanabani haiba karamasu fagat pangam ki Tungda faraba mioi asigi mathakta makataba logi oiba thabak lokatpa hokre hari Surata Sub Judicial Magistrate Yanida Papong Dr. Ngasi, Congress Baban Gigeta, Congress ki Workers in a Wakat Kongzang Sanction Cray. Wakat Kongzang Adu the Saruyakiba, MPCC spokesperson, Ningombam, Bupenda Maitina Fongdokibada, Congress Lusingba Rahul Gandhi the Sikiba Maraladu, Akamamong the Yanning Day. Shirak Iba Maral Aduga, Marilena, Congress Party na, Judiciary da, Afilama Tauragani. Amadi, Housing Paliba, Modi Lengaka. Adani Group ka lainariba mari asi karino amadi ngasi fawda Congress Party na Joint Parliamentary Committee JPC ki mifam phamnaba hanjin taksilabasu hauzik fawba karisu tawdana lairiba asi karigino haina hangke Friends, today here we in the Congress Party here in Imphal, we are extending our solidarity with Shri Rahul Gandhi ji, our leader, who stands for truth. The only leader in India at present who stands for truth, who has been repeatedly questioning the relationship of our Honorable Prime Minister Shri Narendra Modi ji with Gautam Adani and his Adani Group. We would like to know why the Prime Minister is quiet, why the government of the day is quiet to our demand on JPC into the involvement into the relationship of our Prime Minister with Adani Group. Imung Sinda, Mateng Panglapage, Maripu Taruk Suba, Saruk Amoina, Tongzu Assembly Constituency, Manung Sanba, Sinjamai Ketri Lekai de Leva, Ketrimium, Rajas Sai Kuntram doi Apopo Lekidraba, Ketrimium Saubagi Imungda, Angamba Selgi Mateng Pangkray. Rajas, Mars Hagi, Tang Mariginumidang Atembada, Sinjamai Mayangbam Lekaida, Masakang the Basina, Garina Tomlambadage, Hauzik Aruba Pibamda, Siza Hospital da, ICU da like an Arkibani. Kodong Tiba Adudage, Awaba Mike Naduna Lady, Habigi Pau Tabadage, LMZ Tomi Singna, Lupa Lissing Kulgi, Selgi Tembangadu, Nasi, Rajaski Manau Nupada, Kusina Duna, Imung Asigi Awabada, Mateng Panki Ben Harry. Nasigi Tembang Kongsat Adu, Group Asigi, SIP Advisor, Wang Kemsa Samzaina Lusinki, Kongsat Aduda, Advisory Board Member, KK Wahengbam, Secretary Ozit Sorokaibam, Publicity Secretary Rakesh Naurem Yauna, Member Kayasu Sarugyaki. Manipur ki puari ka sago naraklaba Tombisna High School Mutatuna Kaitel Sang Saba Yaning de Haina, School Asigi Managing Committee ki Maiketigi, Penda Pongdorkli. Wafam Masiga Mari Lenana, Nasi Major Kulda Leba, Manipur Press Club the Pangtopa, Paugi Mipamada, Tombisna High School Managing Committee ki Maiketigi, Pongdorkibada, President Dr. T.M. Rajan Ayangmana, High School Asi, Kumza Lissing Amaga Chamapan Kuntramathoi, Kuntram Doida, Manipurgi, Yamna Lireba, Ahum Subi School Amoina Linkat Kibani. School ki committee amadi matam amada palamba lengake maraktasu high court case ama sathaduna leiribin hari lambi sai anaba leiriba amadi school asibu thugairaga kaithel sargan haibu wafam ama thorklibasi laibak thibani maramaduna hozik paliba lengak asina puariga sagonaduna laklaba Tombisna High School ki saktam manghan biginu haina mahangna makhatana appeal torkli Ningsing bayai mapam maduda mihat pung ohenkiba saru polang pangkiba miyam na hena khangnakibasu laikhrabani State asigi law and public order, Thainariva security issue singamadi war on drugs yauna, Marilena Bahiram Kiadangasi, Lieutenant General H.S. Sahi, GOC Headquarter, 3 Corner, Chief Minister and Birenga Unaduna, Kumna Kanakray. Chief Minister Secretariat Unaki Baduda, IGAR South K, Major General Ranjan Sarawatsu Sarugyaki.
Unaduna wari sanabaduda state asida ingtap amadi tangdu laitaba piba ama thamnaba honabada Central Forcing na lauriba thaudang sing puthokuna khanabagulenana Chief Minister N Biren gi maikaidagisu thagatpa phongdokhe. Makhatana lengakna akan mamongda sangsiliba war on drugs ki matangdasu Central Forcing na hena mapung fana mateng pangduna mai pahanba yauna lebak asigi mapung kyada anti-national elements sing na satharakpa yetkhai tingai bagi thabak sing thengna bagi matangdasu khanaki hairi. Haisnam Lairema Panthoibi Sanglen Amadi, Maharaj Gambir Singh Amadi, Maharaj Narsingi Kuvam Sananava, First MR Deliva, Hing Kongbalda, Lam Ekar Ani Pipinava, Haisnam Sagai Apun Balupna, Lenga Kipuning Sing Silakli. Wapamasi, Nasi Major Kuldaleva, Manipur Press Club the Pangtopa Pawgi Mipamada, Haisnam Sagai Apun Balup Asigi President, Haisnam Kulasandra Fongo Kibani. Manghai, Hai Riva Hisnam Sagagi Ariba Kuba Masida, Laisang Ama Saganaba Sahi Kiadagi, Matam Matamgi Pali Valengak Amadi, Angam Matauda Taknaduna Laki, Adubungasi Fawada, Tabak Oina Ontorpagi Wafam Late, Mapam Masida, Hisnam Sagagi, Lairema, Panthoibigi Ningsing Kubam Oinasu, Matamamagi Manipurgi Maharaj Gambir Singh Amadi, Maharaj Narsingi, Matam the Tamakibalay. Maramaduna, Hosik Pali Valengak Asina, Atuba Matamda, Hairiba Masida, Sagai Esage, Isorgi Kubama Saganaba, Lam Ekar Ani Pibinaba, Hisnam Kulasandrana, Chief Minister N Biren Amadi, Makilenga Kepuning Singsilakli. Hanbada Moruga Pau Lamda Masida Hiram Kiada, Aron Balano, Amasatargi Basi, Aikupuna Tainaba Matai Haina, Chief Minister N Birena, Fongorokli. Indo-Myanmar ngam khai ganak na bamapam dalaiba Resistance Force PDF ki camta military junta gi lamisina bomam sung nongmina landa krai nipai neraba kwatha gi khunja sing lanjena krai lamdam asigi puari ga sagon raknaba Tomisna High School muthatuna kaithel sam saba yain de haina school managing committee gi maikai degi penaba khondorkle